ꯑꯩꯗꯤ ꯃꯨꯕꯅꯤꯅꯀꯣ ꯊꯣꯡꯅꯥꯎ ꯌꯥꯝꯅ ꯃꯉꯥꯜ ꯐꯪꯕ ꯖꯒꯥꯗ ꯃꯣꯔꯣꯛꯁꯦ ꯉꯥꯡꯉꯦ ꯑꯩ ꯁꯨꯃꯥꯏꯅ ꯁꯥꯗꯕ ꯀꯨꯏꯔꯦ ꯑꯩ ꯈꯪꯒꯥꯎ ꯑꯝꯇ ꯂꯩꯖꯗ ꯉꯁꯥꯏꯒꯤ ꯎꯁꯣꯏ ꯀꯥꯡꯁꯨꯗꯨꯅ ꯄꯨꯛꯁꯨ ꯁꯥꯎꯒꯠꯇꯦ ꯏꯀꯥꯏꯔꯕ Hi guys, ꯃꯌꯥꯝ ꯃꯅꯤꯄꯨꯔꯗꯒꯤ ꯃꯤ ꯆꯪꯉꯛꯄꯗ ꯑꯩꯈꯣꯏ ꯕꯥꯗ ꯑꯩꯅ ꯎꯁꯣꯏ ꯃꯆꯥ ꯑꯃ ꯍꯥꯞꯍꯜꯂꯛꯄꯅꯦꯕꯀꯣ ꯃꯣꯏꯅ ꯄꯨꯕꯤꯔꯛꯑꯦ ꯉꯁꯤꯗꯤ ꯎꯁꯣꯏ ꯀꯥꯡꯁꯨ ꯁꯨꯔꯒ ꯆꯥꯔꯛꯇꯣꯏꯅꯦ ꯃꯌꯥꯝ ꯑꯩ ꯄꯨꯟꯁꯤꯒꯤ ꯎꯁꯣꯏ ꯀꯥꯡꯁꯨ ꯁꯨꯗ꯭ꯔꯤꯕꯀꯣ ꯑꯗꯨꯗꯨꯅ ꯉꯁꯤꯗꯤ ꯑꯩꯅ ꯁꯨꯔꯒꯦ ꯌꯥꯍꯧ ꯊꯦꯡꯗꯣꯛꯈ꯭ꯔꯦꯕꯀꯣ ꯑꯗꯨꯗꯨꯅ ꯀꯩꯅꯣ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯥ ꯃꯥꯏ ꯇꯧꯖꯔꯛꯑꯅꯤ ꯐꯨꯠꯄ ꯈꯣꯠꯄ ꯍꯋꯥꯏ ꯉꯧꯕꯗꯣ ꯑꯗꯣ ꯑꯩꯅ ꯑꯣꯏꯅ ꯁꯨꯔꯒꯦ ꯅꯣꯛꯂꯒꯅ ꯌꯥꯝ ꯊꯤ ꯑꯩꯅ ꯑꯣꯏꯅ ꯁꯨꯔꯒꯦ Hi, good morning. Hi. Good morning. 이루고 놀아가 올라게. 사이오 스쿨 ꯆꯠꯂꯝꯗꯥꯏꯒꯤ ꯇꯤꯐꯤꯟꯅꯦꯕꯀꯣ ꯁꯤꯁꯦ ꯃꯥ ꯃꯦꯒꯤ ꯆꯥꯒꯦꯅ ꯃꯦꯒꯤ ꯑꯣꯏꯅ ꯍꯥꯞꯄꯦꯕꯀꯣ ꯑꯇꯩꯁꯨ ꯍꯥꯞꯄꯦ ꯎꯠꯇ꯭ꯔꯦ ꯑꯗꯣ ꯁꯤꯗꯅ ꯁꯥꯏꯌꯣꯜꯒꯤ ꯂꯥꯏꯔꯤꯛ ꯈꯟꯇꯣꯛꯑꯒ ꯍꯥꯞꯇꯣꯏꯅꯦ ꯀꯩꯀꯩ ꯃꯥꯅ ꯄꯨꯒꯗꯕ ꯉꯁꯤꯒꯤꯗோ ꯑꯩꯅ ꯁꯥꯏꯌꯣꯜ ꯂꯣꯏꯁꯟꯕ ꯈꯣꯠꯄ ꯇꯧꯔꯦ ꯑꯩꯈꯣꯏ ꯃꯥꯅ ꯁꯤꯗ ꯎꯁꯣꯏꯗꯣ ꯁꯣꯏꯕ ꯍꯧꯔꯛꯑꯦꯕꯀꯣ ꯑꯩꯈꯣꯏ ꯊꯥꯡꯁꯤꯅꯅꯦꯕꯀꯣ ꯎꯁꯣꯏꯁꯦ ꯅꯧꯗꯤ ꯅꯧꯏꯀꯣ ꯊꯥꯡꯁꯦ ꯅꯨꯡꯉꯥꯏꯇꯕꯒꯤ ꯎꯁꯣꯏꯁꯦ ꯌꯥꯝ ꯂꯤꯕꯒ ꯃꯥꯟꯗ꯭ꯔꯣ ꯑꯗꯨꯅꯦ ꯑꯗꯣ ꯁꯥꯏꯌꯣꯜ ꯁ꯭ꯀꯨꯜ ꯆꯠꯂꯝꯗꯥꯏ ꯌꯧꯔꯦ ꯑꯩꯅ ꯉꯍꯥꯟꯈꯩ ꯚꯤꯗꯤꯑꯣꯁꯦ ꯅꯝꯗꯦꯗꯅꯀꯣ ꯉꯁꯤꯗꯤ ꯃꯇꯦꯛ ꯃꯇꯦꯛ ꯁꯨꯃꯥꯏꯅ ꯅꯝꯍꯧꯕꯅꯦ ꯅꯣꯡꯃ ꯐꯖꯅ ꯑꯃꯨꯛ ꯅꯝꯃꯛꯀꯦ ꯃꯥꯒꯤ ꯀꯩꯀꯩ ꯇꯤꯐꯤꯟ ꯀꯩꯀꯩ ꯄꯨꯏ ꯀꯥꯏꯅꯀꯣ ꯁꯥꯏꯌꯣꯜꯗ ꯁ꯭ꯀꯨल ꯀꯥꯕ ꯍꯧꯕ ꯀꯨꯏꯔꯦꯕꯀꯣ ꯑꯦꯄ꯭ꯔꯤꯜꯗꯒꯤ ꯍꯧꯕꯅꯦ ꯑꯩꯅ ꯑꯉꯥꯡ ꯄꯣꯛꯇ꯭ꯔꯤꯉꯩꯗꯒꯤ ꯃꯌꯥꯝꯅ ꯁꯥꯏꯌꯣꯜ ꯁ꯭ꯀꯨꯜ ꯇꯝꯃꯕꯅ ꯀꯃꯦꯟꯇ ꯌꯥꯝ ꯍꯪꯕꯤꯔꯛꯑꯦ Bye. ꯃꯌꯥꯝ ꯏꯔꯨ ꯂꯨꯊꯣꯛꯎꯔꯦ ꯁꯥꯏꯌꯣꯜ ꯆꯠꯍꯟꯈ꯭ꯔꯒ ꯑꯩ ꯏꯔꯨ ꯂꯨꯊꯣꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛ ꯀꯥꯡꯁꯨ ꯁꯨꯔꯁꯦꯕꯀꯣ ꯑꯩ ꯑꯃꯨꯛꯇ ꯁꯨꯗ꯭ꯔꯦ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯁꯨꯗꯣꯏꯅꯦ ꯀꯥꯡꯁꯨꯁꯦ ꯎꯁꯣꯏ ꯀꯥꯡꯁꯨꯁꯦ ꯍꯥꯏꯇꯥꯔꯦ ꯑꯩ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯗꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯥ ꯑꯩꯈꯣꯏ ꯕꯥ ꯍꯣꯏꯅ ꯑꯗꯨꯝ ꯁꯨꯕꯅꯦꯕ ꯑꯗꯣ ꯌꯨꯝ ꯄꯥꯜꯂꯛꯑꯁꯨ ꯑꯩꯈꯣꯏ ꯅꯦꯝꯄꯣꯛꯅ ꯑꯗꯨꯝ ꯇꯧꯋꯦꯕꯀꯣ ꯁꯤꯒꯨꯝꯕ ꯎꯁꯣꯏꯒꯨꯝꯕꯁꯦ ꯑꯗꯣ ꯉꯁꯤꯅ ꯏꯍꯥꯟ ꯍꯥꯟꯅ ꯑꯩꯅ ꯀꯥꯡꯁꯨ ꯁꯨꯗꯣꯏꯅꯦ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣꯗ ꯑꯗꯨꯝ ꯃꯇꯦꯛ ꯃꯇꯦꯛ ꯎꯠꯂꯛꯀꯦ ꯀꯩꯅꯣ ꯇꯧꯒꯦ ꯁꯝꯁꯦ ꯄꯨꯜꯂꯔꯣꯏꯒꯦ ꯁꯝ ꯌꯥꯎꯅꯤ ꯈꯣꯠꯅꯤ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤꯕ ꯑꯩ ꯁꯝ ꯑꯝꯇ ꯀꯦꯟꯗꯦꯀꯣ ꯆꯣꯠꯂꯤꯑꯕ ꯆꯣꯠꯂꯤꯀꯥꯟ ꯄꯨꯟꯕꯗꯣ ꯕꯦꯔꯥ ꯀꯥꯏꯑꯕ ꯑꯗꯣ ꯎꯠꯂꯛꯀꯦ ꯔꯦꯗꯤꯅꯦ ꯁꯤꯁꯨ ꯁꯨꯝꯇꯣꯛꯑ ꯊꯅꯝꯃꯦ ꯑꯗꯒꯤ ꯍꯋꯥꯏ ꯅꯨꯡ ꯂꯣꯏ ꯁꯨꯔ ꯈꯣꯠꯂꯒ ꯇꯣꯠꯂꯒ ꯃꯣꯔꯣꯛ ꯅꯨꯡ ꯀꯩꯀꯩ ꯃꯣꯔꯣꯛ ꯑꯇꯦꯛꯄꯅꯦꯕꯀꯣ ꯃꯣꯔꯣꯛ ꯑꯇꯦꯛꯄꯅ ꯃꯦꯠꯄ ꯍꯥꯎꯋꯤꯗꯅꯀꯣ ꯑꯗꯣ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯈꯔꯁꯨ ꯍꯥꯞꯅꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯦ ꯉꯧꯔꯒ ꯈꯣꯠꯂꯒꯅꯦ ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝꯗꯣ ꯕꯦꯝꯕꯨ ꯁꯨꯠ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯦ 우소이 자르다보자 ꯃꯃꯥꯡ ꯆꯍꯤ ꯑꯃ 우소이 ꯁꯨꯛꯆꯥ ꯆꯥꯍꯧꯗ꯭ꯔꯦ ꯑꯩꯅ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯤꯉꯩꯗꯣ ꯑꯗꯨꯗ 우소이 ꯌꯥꯝ ꯆꯥꯅꯤꯡꯉꯦꯕ ꯑꯗꯣ ꯆꯥꯕ ꯐꯪꯈꯤꯗ꯭ꯔꯦꯕ ꯂꯥꯏꯋꯥꯕꯨꯗꯤ ꯆꯥꯍꯧꯋꯦꯕꯀꯣ ꯑꯗꯨꯗꯨꯒ 우소이ꯗꯤ ꯆꯥꯗꯦꯕ ꯆꯥꯍꯧꯗ꯭ꯔꯦꯕ ꯑꯗꯣ ꯍꯟꯗꯛ ꯆꯍꯤ ꯆꯥꯔꯅꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯆꯥꯅꯤꯡꯕꯗꯣ ꯑꯗꯨꯗꯣ ꯌꯥꯝ ꯍꯥꯎꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯤꯗ ꯍꯋꯥꯏ ꯑꯁꯨꯕ ꯃꯣꯔꯣꯛ ꯀꯩꯀꯩ ꯂꯣꯏ ꯇꯣꯠꯂꯕꯅꯦꯕꯀꯣ ꯍꯥꯞꯀꯗꯕ ꯃꯆꯟꯗꯣ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒ ꯁꯤꯅ ꯀꯣꯠꯅꯕ ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯡꯇꯣꯟ ꯑꯗꯨꯗꯨꯒ ꯇꯨꯅꯤꯡꯀꯣꯛ ꯅꯄꯥꯛꯄꯤꯁꯨ ꯂꯩꯔꯦ ꯑꯦꯟ ꯇꯤꯜꯍꯧ ꯇꯣꯠꯄꯗꯨꯗ ꯎꯠꯂꯛꯀꯦ ꯍꯥꯏꯐꯦꯠꯇꯪ ꯎꯠꯂꯛꯀꯦꯕ ꯁꯤꯡꯖꯨꯒ ꯇꯣꯠꯇꯕ ꯀꯨꯏꯔꯦ ꯎꯃꯣꯔꯣꯛꯁꯦ ꯃꯅꯝꯒꯤ ꯍꯥꯞꯄꯦ ꯍꯥꯟꯅ ꯇꯣꯠꯂꯒꯦꯕꯀꯣ ꯑꯩ ꯐꯥꯏꯁꯦ ꯂꯥꯞꯅ ꯅꯝꯕꯗꯤ ꯌꯥꯝ ꯄꯤꯛꯅ ꯎꯔꯦ ꯖꯒꯗꯤ ꯈꯪꯕ ꯊꯣꯡꯁꯦ ꯑꯝꯇ ꯂꯣꯟꯖꯟꯕꯤ ꯃꯌꯥꯝ ꯖꯨꯟ ꯊꯥꯗꯤ ꯄ꯭ꯂꯦꯟ ꯄꯥꯏꯗꯕꯅꯦꯕꯀꯣ ꯖꯨꯂꯥꯏ ꯌꯧꯔꯛꯄꯗꯒꯤ ꯉꯪꯕ ꯍꯧꯔꯛꯑꯦꯃꯤ ꯑꯗꯣ ꯍꯥꯞꯆꯔꯒꯦ ꯁꯤꯗ and then ꯑꯗꯨꯒ ꯁꯤꯒꯤ ꯍꯋꯥꯏꯁꯤꯡꯁꯦ ꯍꯥꯞꯆꯜꯂꯒꯦ ꯍꯋꯥꯏ ꯍꯥꯟꯅ ꯇꯣꯠꯂꯒꯦ ꯂꯩꯗꯣꯔꯦꯍꯦ ꯂꯩꯗꯣꯔꯦꯍꯦ ꯇꯨ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯃꯍꯥꯎ ꯌꯦꯡꯉꯒꯦ ꯑꯩ ꯆꯥꯛ ꯊꯤꯔ ꯄꯨꯔꯛꯑꯒꯦ ꯑꯩꯒꯤ ꯆꯥꯛ ꯃꯆꯤꯗ ꯍꯥꯞꯄꯛꯑꯒ ꯆꯥꯔꯒ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯉꯁꯦ 우소이 ꯀꯥꯡꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯗ ꯍꯥꯏꯄꯔ ꯄꯤꯒꯃꯦꯟꯇꯦꯁꯟꯒꯨꯝꯕ ꯂꯩꯕ ꯑꯗꯨꯗꯨꯒ ꯃꯥꯏꯍꯤꯡꯒꯨꯝꯕ ꯂꯩꯕ ꯑꯗꯨꯒ ꯑꯦꯛꯅꯤ ꯃꯥꯔꯛꯀꯨꯝꯕ ꯂꯩꯕꯗꯣ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯑꯗꯨꯝ ꯁꯤꯔꯝ ꯑꯃ ꯎꯠꯂꯛꯀꯦꯕꯀꯣ ꯁꯤꯒꯤ ꯗꯔꯃꯥ ꯀꯣꯗꯒꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯅ ꯑꯗꯨꯒꯨꯝꯕ ꯄꯣꯠꯁꯦ ꯁꯟꯁꯀ꯭ꯔꯤꯟ ꯇꯣꯏꯅ ꯇꯩꯗ ꯇꯥꯔꯒꯗꯤꯅꯦꯀꯣ ꯍꯥꯏꯗꯤ ꯁꯟꯁꯀ꯭ꯔꯤꯟꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯇꯧꯕ ꯃꯇꯝꯗ ꯋꯥꯠꯄ ꯁꯨꯡꯌꯥ ꯌꯥꯗꯦꯗꯅꯀꯣ ꯑꯗꯨꯗꯨꯅ ꯁꯟꯁꯀ꯭ꯔꯤꯟ ꯑꯃꯒ ꯎꯠꯂꯛꯀꯦꯕꯀꯣ ꯁꯤ ꯁꯟꯁꯀ꯭ꯔꯤꯟꯁꯦ ꯁꯤꯖꯤꯟꯅꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯁꯤꯔꯝ ꯑꯃꯒ ꯁꯟꯁꯀ꯭ꯔꯤꯟꯒꯅꯦ ꯑꯩ ꯑꯗꯨꯝ ꯐꯖꯅ ꯎꯠꯂꯛꯀꯦ ꯁꯤꯗ ꯂꯩꯖꯔꯦ ꯇ꯭ꯔꯥꯟꯖꯦꯂꯤꯛ ꯄꯤꯒꯃꯦꯟꯇꯦꯁꯟ ꯀꯔꯦꯛꯇꯔ ꯁꯤꯔꯝ ꯁꯤꯗ ꯃꯔꯨꯑꯣꯏꯅ ꯌꯥꯎꯔꯤꯁꯦ 3% ꯇ꯭ꯔꯥꯟꯖꯦꯃꯤꯛ ꯑꯦꯁꯤड ꯑꯃꯗꯤ 10% ꯑꯦꯖꯦꯂꯤꯛ ꯑꯦꯁꯤड ꯌꯥꯎꯔꯤ ꯄꯥꯋꯔ ꯑꯣꯐ 2 ꯁꯤꯔꯝꯅꯦꯕꯀꯣ ꯑꯣꯏꯔꯤꯁꯦ ꯑꯗꯣ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯗ ꯂꯩꯕ ꯍꯥꯏꯄꯔ ꯄꯤꯒꯃꯦꯟꯇꯦꯁꯟ ꯑꯗꯨꯗꯨꯒ ꯃꯍꯤꯡꯒꯨꯝꯕ ꯀꯣꯛꯍꯟꯕꯗ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯉꯦ ꯑꯗꯨꯒ ꯑꯦꯛꯅꯤꯒꯨꯝꯕ ꯑꯦꯛꯅꯤ ꯃꯥꯔꯛꯀꯨꯝꯕ ꯂꯩꯕꯗꯣ ꯑꯗꯨꯁꯨ ꯔꯤꯗ꯭ꯌꯨꯁ ꯇꯧꯍꯜꯂꯤ
ꯁꯤꯁꯦ ꯇꯩꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏꯁꯦ ꯌꯥꯝꯅ ꯀ꯭ꯂꯤꯌꯔ ꯑꯣꯏꯔꯒ ꯁ꯭ꯃꯨꯠ ꯑꯣꯏꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏ ꯑꯗꯨꯒ ꯏꯚꯟ ꯇꯣꯟ ꯁ꯭ꯀꯤꯟꯁꯨ ꯑꯣꯏꯍꯜꯂꯦ ꯁꯤꯒꯤ ꯁꯤꯔꯝꯁꯤꯅ ꯑꯗꯨꯒ ꯃꯊꯪꯒꯤ ꯄ꯭ꯔꯗꯛꯁꯤꯅ ꯗ ꯗꯔꯃꯥ ꯀꯣꯗꯒꯤ 1% ꯍꯥꯏꯂꯨꯔꯣꯅꯤꯛ ꯂꯣꯡ ꯂꯥꯁꯇꯤꯡ ꯁꯟꯁꯀ꯭ꯔꯤꯟꯅꯦ ꯁꯤꯒꯤ ꯁꯟꯁꯀ꯭ꯔꯤꯟꯁꯦ 6 ꯑꯋꯥꯔꯁꯇꯤ ꯁꯟ ꯄ꯭ꯔꯣꯇꯦꯛꯁꯟ ꯐꯖꯅ ꯇꯧꯋꯦꯕꯀꯣ ꯍꯥꯏꯗꯤ ꯂꯣꯡ ꯂꯥꯁꯇꯤꯡ ꯑꯣꯏꯌꯦꯕ ꯌꯥꯝꯅ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯏꯁꯤꯡꯒꯨꯝꯕ ꯃꯥꯏꯒꯨꯝꯕꯁꯦ ꯆꯣꯠꯈꯤꯕ ꯂꯩꯗꯅꯀꯣ ꯍꯥꯏꯗꯤ ꯍꯨꯃꯥꯡꯅ ꯀꯩꯅ ꯆꯣꯠꯄꯒꯨꯝꯕꯗꯣ ꯑꯗꯨꯗꯨꯁꯨ ꯀꯩꯝꯇ ꯆꯪꯗꯦꯕꯀꯣ ꯍꯥꯏꯗꯤ ꯋꯥꯇꯔ ꯑꯦꯟ ꯁ꯭ꯋꯦꯠ ꯔꯦꯖꯤꯁꯇꯦꯟ ꯑꯣꯏꯕꯅꯦ ꯑꯗꯨꯒ SPFꯁꯦ 50 ꯌꯥꯎꯋꯦ ꯑꯗꯨꯒ PA+ ꯃꯔꯤꯁꯨ ꯌꯥꯎꯔꯤ ꯑꯗꯨꯅ UVA ꯑꯃꯁꯨꯡ UVBꯗꯒꯤ ꯄ꯭ꯔꯣꯇꯦꯛ ꯐꯖꯅ ꯇꯧꯋꯦꯕꯀꯣ ꯑꯗꯨꯒ ꯋꯥꯏꯠ ꯀꯥꯁꯀꯨꯝꯕꯗꯣ ꯑꯝꯇ ꯂꯩꯍꯧꯗꯦꯕꯀꯣ ꯄ꯭ꯔꯗꯛ ꯔꯤꯖꯜꯁꯨ ꯍꯥꯞꯄꯝꯒꯦ ꯍꯥꯏꯗꯤ ꯁꯤꯖꯤꯟꯅꯕꯗ ꯆꯤꯡꯅꯕꯒꯨꯝꯕ ꯂꯩꯕꯗꯣ ꯑꯗꯨ ꯆꯤꯡꯅꯕ ꯂꯩꯇꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯣ ꯁꯦꯐ ꯑꯦꯟ ꯏꯐꯦꯛꯇꯤቭꯁꯨ ꯂꯣꯏꯅ ꯑꯣꯏꯔꯕꯅꯦ ꯗꯔꯃꯥꯀꯣꯒꯤ ꯄ꯭ꯔꯗꯛꯁꯤꯡꯁꯦ ꯑꯦꯟ ꯗꯤꯖꯥꯏꯟ ꯕꯥꯏ ꯗꯔꯃꯥꯇꯣꯂꯣꯖꯤꯁ ꯑꯗꯣ ꯗ ꯗꯔꯃꯥꯀꯣꯒꯤ ꯄ꯭ꯔꯗꯛ ꯈꯨꯗꯤꯡꯃꯛꯁꯦ ꯐ꯭ꯔꯦꯒ꯭ꯔꯦꯟꯁ ꯐ꯭ꯔꯤ ꯂꯣꯏꯅꯃꯛ ꯑꯣꯏꯕꯅꯦ ꯃꯅꯝ ꯑꯝꯇ ꯆꯦꯟꯗꯕꯅꯦꯕꯀꯣ ꯀꯩꯒꯨꯝꯕ ꯃꯌꯥꯝꯅ ꯗ ꯗꯔꯃꯥꯀꯣꯒꯤ ꯄ꯭ꯔꯗꯛꯁꯦ ꯄꯥꯝꯕꯤꯕ ꯇꯥꯔꯒꯗꯤ ꯃꯁꯥꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠꯇꯒꯤ ꯂꯩꯕꯤꯕ ꯃꯇꯝꯗ ꯑꯩꯒꯤ ꯀꯨꯄꯟ ꯀꯣꯗꯁꯦ ꯁꯤꯖꯤꯟꯅꯕꯤꯌꯣ ꯀꯥꯖꯜ 2024ꯁꯦ 20% ꯑꯣꯐ ꯐꯪꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯔꯝꯕ ꯑꯦꯞꯇ ꯐꯪꯉꯤ ꯍꯥꯏ ꯀꯥꯟꯗ ꯅꯥꯏꯀꯥ ꯑꯦꯃꯥꯖꯣꯟ ꯐ꯭ꯂꯤꯞꯀꯥꯔꯠ ꯄꯔꯄꯜꯗꯁꯨ ꯐꯪꯕꯅꯦ ꯗ ꯗꯔꯃꯥꯀꯣ is empowered 20,000+ student this year with their young scientist initiative. Every time you buy from them, they will link your order to a child that they help educate along with Bhumi. Ado mayam description. Charagi mayam ay saruk to sida hape. Usoi Kangsoo leire ado sida nakupi kai ko napaku jawre tilawum jawre ado ay plain je ngang ba horabani na ne ko yam nuaite bo video nambada ado dum charagi mayam ignore do bi background sound je. Ay di mu bani na ko thonau yam na mangal phangba jaga da natradi video nambada yade ba marang marang lang हाँ बच्चा कौन से चल जाएगा तो तम कुई रे भाई तुम आई नापा कई बजे जा मैं यहाँ तोन हाफ क्या मैं यहाँ तोन हाफ जा क्या तुगा तोनिंग को हाफ जा क्या चल लगे मैं यहाँ मत दे Wow. Usoi Kangsoo suba hay đấy. Mẹ em thả ra rồi có ai cũng chỉ ra hả mà. Đây mà nó bị cái usoi mấy tốt kìa. Biết nó tầm bài cái ôi nhưng mà ba cái bữa thằng mà đi u rồi có chặt ta. Rồi nó usoi mấy hiện chứ. Hảo em. Thấy nhô cô không chặt đây rồi nó bao quên khôi máy ban như phải dẫn bấm mình một bằng đầu đó ông ăn lẩu pin nó lấy tiền cho nên đã có mà ông ăn trên này nữa ang hang hawak ta na video matat am tat lore khôi mài mà bốc sau vậy lên ạ toàn chủ toàn trong này mà anh chỉ được sai gì ạ con nhung ngài mà toàn đậu nào nào mẹ em hôi mẹ em hôi vậy mà nên lì chết là cái này con nhung xịt chả ăn ngài ra ai ra bây giờ được rồi nó cười ra ấy nó mua đồ trà rồi ngay mà thì phải đáp bẩm tiêu rồi bây giờ người sẽ đi này cái gì cũng sai rồi mi tây pi của tài thôi mẹ em Usoi Kangsoo mà tăng sẽ lôi được được video gì mà bung phá được được mà tiếc mà khá đó được học cái gì mà tôi nghe nó mà đó làm được
ꯃꯣꯔꯣꯛꯁꯦ ꯉꯥꯡꯒ ꯑꯩ ꯁꯨꯃꯥꯏꯅ ꯁꯥꯗꯕ ꯀꯨꯏꯔꯦ ꯁꯤꯒꯤ ꯚ꯭ꯌꯨꯁꯤꯗꯅꯦ ꯑꯩꯅ ꯆꯥꯛ ꯆꯥꯊꯔꯤꯁꯦ ꯂꯩꯖꯣ ꯃꯥꯏꯗꯤ ꯈꯪꯒꯥꯎ ꯑꯝꯇ ꯂꯩꯇꯦ ꯃꯥꯏ ꯈꯪꯒꯥꯎ ꯑꯝꯇ ꯍꯦꯛ ꯂꯩꯖꯗꯕ ꯍꯟꯗꯛꯇꯤ ꯈꯔ ꯂꯩꯕꯤꯔꯅꯤ ꯐꯨꯔꯤꯠꯁꯤꯁꯨ ꯃꯌꯥꯝꯕꯒꯤꯅꯤ ꯁꯥꯏꯌꯣꯜꯒꯤ ꯀꯣ ꯑꯩꯅ ꯑꯃꯨꯛ ꯂꯧꯔꯦ ꯁꯨꯃꯥꯏꯅ ꯇꯤꯡꯗꯤꯒ ꯏꯁ ꯚꯤꯗꯤꯑꯣ ꯅꯝꯕꯗ ꯑꯩ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦꯅꯦ ꯉꯔꯪ ꯂꯦꯞꯄꯣꯅ ꯍꯥꯏꯔꯝꯕꯁꯦ ꯇꯤꯡꯗꯤꯒ ꯀꯩꯗꯧꯔꯕ ꯑꯉꯥꯡꯁꯦ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯎꯇꯤ ꯑꯃꯁꯨ ꯌꯥꯎꯋꯦꯕ ꯎꯇꯤꯅ ꯑꯩꯈꯣꯏ ꯁꯥꯏꯒꯤꯀꯣ ꯎꯁꯣꯏ ꯎꯇꯤ ꯑꯗꯣ ꯑꯩꯗꯤ ꯆꯥꯗꯦ ꯁꯣꯗꯥꯕꯥꯏꯒꯞ ꯍꯥꯞꯄꯅꯤꯅ ꯇꯟꯁꯨ ꯌꯥꯎꯔꯤ ꯑꯗꯨꯒ ꯀꯣꯠꯅꯕ ꯍꯥꯎꯕ꯭ꯔꯥ ꯍꯥꯏꯔꯣꯅꯦ ꯍꯧꯖꯤꯛ ꯏꯆꯥ ꯇꯣꯝꯕꯁꯨ ꯃꯕꯨꯛ ꯄꯤꯛꯇꯟ ꯊꯛꯆꯜꯂꯒ ꯇꯨꯝꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯃꯥꯅ ꯇꯨꯝꯃꯤꯉꯩꯗ ꯑꯩꯈꯣꯏ ꯁꯥꯏ ꯏꯕꯥꯅꯤ ꯑꯋꯥꯠ ꯑꯄꯥ ꯀꯩꯀꯩ ꯂꯩꯕ ꯆꯠꯄ ꯅꯠꯇ꯭ꯔꯒꯅ ꯀꯣꯏꯕ ꯆꯠꯄ ꯑꯗꯨꯝ ꯇꯧꯋꯦꯕ ꯑꯗꯣ ꯂꯣꯏꯁꯜꯂꯨꯔꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯁ ꯉꯁꯥꯏꯒꯤ ꯎꯁꯣꯏ ꯀꯥꯡꯁꯨꯗꯨꯅ ꯄꯨꯛꯁꯨ ꯁꯥꯎꯒꯠꯇꯅ ꯂꯣꯏꯔꯦ ꯑꯗꯣ ꯁꯥꯏꯔꯣꯜꯒꯤ ꯁ꯭ꯀꯨꯜꯗ ꯄꯨꯅꯕ ꯍꯩ ꯔꯥ ꯑꯝꯇ ꯂꯩꯇꯦ ꯑꯗꯨꯒꯨꯝꯕꯗꯣ ꯂꯩꯔꯨꯔꯅꯤ ꯄꯣꯠꯁꯨ ꯂꯥꯛꯑꯦ ꯄꯣꯠꯁꯨ ꯂꯧꯔꯛꯑꯅꯤ ꯑꯦꯃꯥꯖꯣꯟꯗꯒꯤ ꯁꯥꯏꯔꯣꯜꯒꯤ ꯌꯨꯝ ꯑꯃ ꯀꯛꯄꯤꯕꯅꯤ ꯑꯗꯨꯒ ꯑꯇꯩ ꯄ꯭ꯔꯣꯇꯤꯟꯒꯨꯝꯕ ꯈꯔꯒ ꯂꯧꯕꯅꯦꯕꯀꯣ ꯑꯗꯣ ꯃꯇꯦꯛ ꯁꯥꯏꯁꯤꯗ ꯂꯩꯔꯦ ꯅꯣꯡ ꯆꯨꯔꯛꯇꯣꯏꯖꯥꯠꯂꯣ ꯑꯩꯅ ꯐꯤ ꯁꯨꯔꯕ ꯅꯣꯡ ꯆꯨꯏ ꯑꯩꯅ ꯀꯩꯅꯣꯝ ꯊꯣꯛꯇꯣꯏ ꯇꯧꯔꯕ ꯅꯣꯡ ꯆꯨꯏ ꯑꯗꯨꯝ ꯆꯨ ꯂꯩ ꯈꯪꯗꯦ ꯑꯩ ꯁ꯭ꯀꯔꯠ ꯑꯗꯨꯝ ꯁꯦꯠꯂꯦ ꯁꯦꯠꯅꯤꯡꯉꯥꯏ ꯈꯣꯡꯒ꯭ꯔꯥꯎꯒ ꯑꯝꯇ ꯂꯩꯇꯦ ꯈ꯭ꯋꯥꯡ ꯂꯣꯏ ꯀꯣꯝ ꯂꯩꯔꯝꯃꯦ ꯍꯥꯏꯕ ꯃꯥ ꯍꯦꯜꯃꯦꯠ ꯄꯨꯔꯛꯇ꯭ꯔꯦ ꯁꯣꯔꯤ ꯕꯦꯕꯤ ꯁꯣꯔꯤ ꯍꯣꯏ ꯑꯆꯥꯄꯣꯠ ꯑꯃ ꯆꯥꯒꯦꯅ ꯉꯥꯏꯔꯤ ꯀꯥꯏꯗꯅꯣ ꯋꯥꯎ ꯑꯩꯈꯣꯏꯁꯨ ꯍꯣꯏꯗꯨꯗꯤ ꯌꯨꯝꯗ ꯐꯣꯟꯗꯣ ꯊꯥꯡꯗꯣꯛꯑꯦ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃ ꯅꯝꯒꯦ ꯏꯀꯥꯏꯔꯕ ꯁꯧꯒꯠꯇꯅ ꯈꯥꯡꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯁꯥꯏ ꯑꯩꯗꯤ ꯀꯩꯝ ꯆꯥꯔꯣꯏꯀꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯆꯥꯕꯒꯤ ꯆꯠꯄꯁꯨ ꯍꯥꯞꯄꯣꯏꯕ ꯑꯩ ꯀꯩꯝ ꯆꯥꯔꯣꯏꯕ ꯑꯩ ꯍꯧꯖꯤꯛ ꯀꯩꯝ ꯆꯥꯔꯦ ꯑꯗꯣ ꯄꯨꯛ ꯁꯥꯎꯒꯠꯄ ꯐꯅꯕ ꯑꯩꯈꯣꯏ ꯁꯥꯏ ꯑꯏꯪꯕ ꯀꯩꯀꯩ ꯊꯛꯇꯅ ꯑꯆꯥꯄꯣꯠ ꯈꯔ ꯆꯥꯔꯛꯑꯦ ꯄꯥꯈꯪ ꯂꯩꯁꯥꯕꯤꯗꯧꯅ ꯁꯨꯃꯥꯏꯅ ꯐꯣꯇꯣꯒꯁꯦ ꯈꯨꯠꯀ ꯄꯥꯏꯅꯗꯅ ꯀꯥꯞꯄꯛꯑꯦ ꯑꯗꯨꯒ ꯁꯤꯗꯒꯤꯅꯦ ꯑꯩꯈꯣꯏꯅ ꯑꯦꯃꯥꯖꯣꯟ ꯗꯦꯂꯤꯚꯔ ꯇꯧꯕꯗꯣ ꯁꯤꯗ ꯇꯧꯋꯦꯕꯀꯣ ꯑꯗꯨꯅ ꯂꯧꯔꯒ ꯌꯨꯝꯗ ꯑꯗꯨꯝ ꯆꯪꯉꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯕꯥꯏ